Prime Minister Narendra Modi na Bharat Shinba thungna lockdown aduga State Chief Minister N Biren Alusingba State Sarkar asina curfew lauthokli malem gi oina kiningai oiraba tamthiraba laina-laichatna se community transmission tawdana bani haibase karimata khandaba makhai sel khara da mikaduna FCI gi pot-chei puba truck driver singna mapalom tagi mitop miyancha ani yauna miyoi 13 pusillakkhibagi thawdo odo state sarkar na laina lawba chumloi mitop sing ado pusilakpada chenariba driver adudage mau police station na lupa chamnga fine thialaga thadokre haibase reasonable oidi apik senpham oibana driver singna asera kom yenglaga mitop sing pusilakpagi thabak ase makha ta na satharakpa yai aduna yamna akanba penalty pifam thoi leiba sigi oina March 13 gi ahing nongyai international amasung domestic flight sing suspend tawkhibaga loinana hojik leiriba sarkar asina curfew lauthokpaga loinana atopa state sing amasung yumthang nariba Myanmar ga chathok chasin tawnariba lambi sing sil tawsilibasi laina asina sohalaba state sing dagi miyoi sing lamdam asida changlak tananabagin Assam da laina-laichatna asina naba masing kun gi mathakta lankhibadagi yumthang nariba Meghalaya na phawba red alert lauthokhrabani Nagaland dagi tongan ba CSO singnasu Assam ga tainariba Nagaland gi border sil tawsinaba taksilakhrabani North East ki state singda laina setup matapna sandorokpadagi state singi sarkar singna yamna haksinna lawga loinana masi makha tana community transmission tawdana ba haiduna curfew amasung total lockdown ase mapung phana satharibani asigumba marak asida FCI gi pot-chei puba driver singna sel kharkha ki mikaduna migrant labor amasung atopa miyoi sing pusilakna ba honariba simiyam gi yeknabani Laibak Pabadagi state asida hujik phawbagi oina community transmission leitabadagi laina asina naba mi gi masing ase hana ani oirambadagi hujik amada hantharakpagi mami taraklibani masi aikoi punamaki oina laibak phabani laibak asigi oina Ministry of Health ki maikaidagi laina asina naba mi gi masing chada kunthadi tabligi jamaat na sinduna Delhi gi Nizamuddin West pangthokhiba religious congregation aduga mari leinai haina phongdokhrabani Tamil Nadu amasung Maharashtra na tamthiraba laina-laichatna asigi hotspot ama oiraklibasi community transmission gi stage ta lakpadagi laina ase meter ani gi area da sandoi haina masidagi ngakthokna ba haiduna social distance samduna atopisingda sandoktana ba cheksin-thourang kya su lokhalingai Cheirak asida driver sing aduna makhoina pusilakliba miyoi sing ado tamthiraba laina asina narabara natraga laina aduna naraba miyoi singa naknarubara haibagi karimata history khangdana sel kharagi damak pusilakpa haibase lamdam asigi miyoi sing asibu maru phangna muthalage haibaga chap manai aduna asigumba thawong sing ase tawdanaba maral leiraba driver natraga miyoi sing ado matam khara kuina jail da thamba natraga asoba senpham ama fine tawhongadab Gari gi miyoi sing maru oina association gi miyoi sing kauduna asigumba se tawdanaba sarkar gi maikaidagi akanba instruction pifam thoi Shumna khaki lupa chamnga fine tawraga thadokhe hairibadudi driver aduna miyoi 13 adudagi khomgat lamba sel ne hen yamlangani mahaki oinadi asoba sendal lambi ama pibaga chap manai aduna lamma sida sarkar gi maikaidagi akanba miyeng changbaga loinana akanba ek ama enforce tawduna state asida community transmission ase yohollaktana ba honamina ba changi maram jana sarkar na asigumba kaya asida miyeng changhudravadi sarkar asina ngasi tamthiraba laina-laichat thengnana ba honariba thorang sing amasung ngallingai digi honarliba kaya ase arembada manggadoribani haiba wafam kya thamnarakli aroibada pawbilai news reader gi video bi yengbiri bu khuding makpu thagachari